ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕꯤꯗ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯅꯤꯡꯕ ꯐꯥꯎꯔꯕꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗꯤ ꯊꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯊꯨꯝꯍꯤ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯊꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯤꯡꯗ ꯀꯔꯤ ꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤꯁꯨ ꯇꯣꯝꯚꯔꯁ ꯈꯨꯃꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯤꯡꯗ ꯌꯧꯗꯨꯅ ꯁꯦꯜꯁꯤꯡꯒ ꯊꯨꯝꯍꯤꯒꯤ ꯁꯔꯨꯛꯇ ꯌꯥꯎꯔꯤꯕ ꯑꯥꯏꯔꯟꯁꯤꯡꯒ ꯃꯨꯛꯅꯕ ꯊꯣꯛꯏ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏ ꯑꯁꯤꯗꯒꯤ ꯁꯔꯨꯛ 4 ꯍꯦꯟꯅ ꯊꯨꯝ ꯌꯥꯛꯄ ꯍꯦꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁꯦꯜꯁꯤꯡꯅ ꯑꯦꯕꯖꯣꯔꯕ ꯇꯧꯒꯗꯧꯔꯤꯕ ꯐ꯭ꯂꯨꯏꯗ ꯑꯁꯤꯕꯨ ꯊꯨꯝꯍꯤ ꯆꯦꯟꯍꯜꯂꯤ꯫ ꯑꯗꯨꯒ ꯁꯦꯜꯁꯤꯡꯅ ꯊꯨꯝꯍꯤ ꯆꯦꯜꯂꯕ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯁꯤꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯗꯣꯔꯛꯏ꯫ ꯊꯥꯗꯣꯔꯛꯏꯕꯒꯤ ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯔ ꯃꯥꯟꯅꯗꯕꯒꯤꯅꯤ꯫ ꯊꯥꯗꯣꯔꯛꯏꯕ ꯏꯁꯤꯡꯁꯤꯕꯨ ꯑꯃꯨꯛ ꯀꯤꯗꯅꯤꯅ ꯂꯧꯁꯤꯟꯗꯨꯅ ꯐꯤꯜꯇꯔ ꯇꯧꯏ꯫ ꯑꯗꯨꯒ ꯊꯨꯝꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯈꯥꯏꯗꯣꯛꯏ꯫ ꯊꯨꯝꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯀꯤꯗꯅꯤꯗꯒꯤ ꯑꯃꯨꯛ ꯐ꯭ꯂꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯏꯁꯤꯡ ꯆꯪꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯕ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯃꯔꯥꯡ ꯀꯥꯏꯗꯦ꯫ ꯐ꯭ꯔꯦꯁ ꯋꯥꯇꯔꯁꯤꯡ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯕꯣꯗꯤ ꯑꯣꯔꯒꯥꯟ ꯀꯌꯥꯗꯒꯤ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯏ꯫ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕ ꯃꯔꯝꯅ ꯇꯤꯁꯨꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯏꯁꯤꯡ ꯊꯨꯅ ꯐꯪꯕꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ 4th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯒ꯭ꯔꯤꯛ ꯐꯤꯂꯣꯁꯣꯐꯔ ꯑꯦꯔꯤꯁꯇꯣꯇꯜ ꯑꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯄꯥꯝꯕꯩ ꯑꯅꯤ ꯊꯣꯛꯅ ꯗꯤꯁꯦꯂꯥꯏꯅꯦꯁꯟ ꯇꯧꯅꯕ ꯄꯨꯊꯣꯛꯈꯤ꯫ ꯗꯤꯁꯦꯂꯥꯏꯅꯦꯁꯟ ꯍꯥꯏꯕꯗꯤ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡꯗꯒꯤ ꯊꯨꯝꯒꯤ ꯁꯔꯨꯛ ꯂꯧꯊꯣꯛꯇꯨꯅ ꯊꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯏꯁꯤꯡ ꯄꯨꯊꯣꯛꯄ ꯑꯗꯨꯕꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯦꯂꯥꯏꯅꯦꯁꯟ ꯑꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯉꯁꯤꯁꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯈꯜꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯊꯔꯃꯦꯜ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯔꯒ ꯏꯁꯤꯡ ꯃꯅꯤꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯏꯁꯤꯡ ꯃꯅꯤꯟꯗꯨꯕꯨ ꯑꯃꯨꯛ ꯏꯁꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯐꯕ ꯏꯁꯤꯡ ꯑꯣꯏꯅ ꯂꯧꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯩꯅꯣꯝꯇ ꯄꯟꯖꯔꯝꯒꯦ, ꯏꯁꯤꯡꯗꯒꯤ ꯏꯁꯤꯡ ꯃꯅꯤꯟꯗ ꯑꯣꯟꯊꯣꯛꯍꯟꯕ ꯑꯁꯤꯕꯨꯅ ꯏꯚꯥꯄꯣꯔꯦꯁꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡ ꯃꯅꯤꯟꯗꯒꯤ ꯏꯁꯤꯡꯗ ꯑꯣꯟꯊꯣꯛꯍꯟꯕ ꯑꯁꯤꯕꯨꯅ ꯀꯟꯗꯦꯟꯁꯦꯁꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯁꯥꯏꯟꯁꯇ ꯊꯦꯡꯅꯔꯛꯈ꯭ꯔꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯝꯕꯩ ꯑꯁꯤꯅ ꯔꯤꯚꯔꯁ ꯑꯣꯁꯃꯣꯁꯤꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯄꯥꯝꯕꯩ ꯑꯁꯤꯗꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯦꯁꯔꯒ ꯂꯣꯏꯅꯅ ꯁꯣꯜꯠ ꯐꯤꯜꯇꯔꯤꯡ ꯁꯦꯃꯤ ꯄꯔꯃꯦꯕꯜ ꯃꯦꯝꯕ꯭ꯔꯦꯟ ꯑꯁꯤ ꯁꯤꯖꯤꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯁꯦꯃꯤ ꯄꯔꯃꯦꯕꯜ ꯃꯦꯝꯕ꯭ꯔꯦꯟ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯩꯍꯜꯂꯤ꯫ ꯃꯦꯝꯕ꯭ꯔꯦꯟ ꯑꯁꯤ ꯁꯤꯂꯤꯟꯗ꯭ꯔꯤꯀꯦꯜ ꯁꯦꯞ ꯑꯣꯏ, ꯃꯁꯤꯗ 1000 ꯂꯦꯌꯔ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯝꯕ꯭ꯔꯦꯟ ꯑꯁꯤ ꯆꯥꯎꯔꯥꯛꯅ 1 ꯃꯤꯂꯤꯃꯤꯇꯔꯒꯤ ꯑꯊꯥꯕ ꯑꯣꯏ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕꯩ ꯑꯅꯤꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯊꯨꯝꯍꯤ ꯆꯦꯜꯂꯕ ꯏꯁꯤꯡꯗꯒꯤ ꯑꯐꯕ ꯏꯁꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯆꯧ-ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯑꯣꯏ 2 ꯕꯤꯂꯤꯌꯟ ꯍꯦꯟꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗ꯭ꯔꯤ꯫ 2050ꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁ ꯀꯌꯥꯅ ꯑꯐꯕ ꯏꯁꯤꯡ ꯐꯪꯗꯕ ꯃꯔꯝꯅ ꯋꯥꯇꯔ ꯁ꯭ꯀꯥꯔꯁꯤꯇꯤ ꯊꯣꯛꯍꯜꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏꯊꯣꯛꯍꯜꯂꯤ꯫ 2022ꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯏꯔꯤꯕ ꯗꯤꯁꯦꯂꯥꯏꯅꯦꯁꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯕꯨ ꯅꯣꯡꯃꯗ 2 ꯕꯤꯂꯤꯌꯟ ꯍꯦꯟꯅ ꯁꯤ ꯋꯥꯇꯔ ꯑꯁꯤꯕꯨ ꯐ꯭ꯔꯦꯁ ꯋꯥꯇꯔꯗ ꯑꯣꯟꯊꯣꯛꯇꯨꯅ ꯄꯨꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯊꯔꯃꯦꯜ ꯇꯦꯛꯅꯣꯂꯣꯖꯤꯅ ꯑꯌꯥꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯔꯃꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯥꯡꯖꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯊꯨꯝꯍꯤ ꯆꯦꯜꯂꯕ ꯏꯁꯤꯡ ꯀꯌꯥ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯤꯟꯗ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯣꯁꯤꯜ ꯐꯣꯏꯜ ꯗꯔꯀꯥꯔ ꯑꯣꯏ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯥꯏꯟꯒꯤ ꯃꯑꯣꯡꯗ ꯐꯠꯇꯕ ꯑꯣꯏꯅ ꯂꯦꯝꯍꯧꯏ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯕ꯭ꯔꯥꯏꯟ ꯍꯥꯏꯖꯕꯗꯤ ꯊꯨꯝꯒꯤ ꯁꯔꯨꯛ ꯀꯥ ꯍꯦꯟꯅ ꯌꯥꯎꯔꯒ ꯂꯦꯝꯍꯧꯔꯤꯕ ꯏꯁꯤꯡ ꯈꯔ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯅ ꯋꯥꯇꯔ ꯕꯣꯗꯤꯁꯇ ꯍꯨꯟꯇꯣꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯍꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁꯤꯟꯊꯦꯇꯤꯛ ꯃꯦꯝꯕ꯭ꯔꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯝꯒꯤ ꯁꯔꯨꯛ ꯑꯁꯤꯕꯨ ꯏꯁꯤꯡꯗꯒꯤ ꯐꯤꯜꯇꯔ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯔꯤꯚꯔꯁ ꯑꯣꯁꯃꯣꯁꯤꯁꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩ ꯔꯤꯚꯔꯁ ꯑꯣꯁꯃꯣꯁꯤꯁ ꯑꯁꯤꯅꯁꯨ ꯕ꯭ꯔꯥꯏꯟ ꯃꯦꯇꯔꯤꯌꯦꯜ ꯌꯥꯝ ꯄꯨꯊꯣꯛꯇꯕꯒꯤ ꯃꯊꯛꯇ ꯍꯤꯠꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ 2020ꯒꯤ ꯃꯇꯨꯡ ꯏꯟꯅ 17,000ꯒꯤ ꯃꯊꯛꯇ ꯗꯤꯁꯦꯂꯥꯏꯅꯦꯁꯟ ꯄ꯭ꯂꯥꯟ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯒ 30 ꯕꯤꯂꯤꯌꯟ ꯍꯦꯟꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯜꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯤꯁꯣꯔꯁ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯃꯊꯥ ꯁꯥꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯔꯤꯁꯔꯆꯔ ꯀꯌꯥꯅ ꯄꯥꯛ ꯆꯥꯎꯔꯕ ꯃꯐꯝꯗ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯄꯔꯦꯠ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯄꯨꯊꯣꯔꯛꯏ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯥꯏ ꯃꯀꯣꯛꯀꯤ ꯋꯥꯔꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯔꯤꯟ ꯋꯥꯇꯔ ꯊꯛꯑꯕꯁꯨ ꯐ꯭ꯔꯦꯁ ꯋꯥꯇꯔꯗꯤ ꯅꯠꯇꯕꯅꯤꯅ ꯀꯤꯗꯅꯤꯗ ꯍꯦꯟꯅ ꯁꯣꯛꯍꯜꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯐꯕ ꯏꯁꯤꯡ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁꯦꯜꯁꯤꯡ ꯑꯁꯤꯕꯨ ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡ ꯆꯨꯔꯛꯇꯨꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯈꯔ ꯀꯂꯦꯛ ꯇꯧꯍꯧꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯎꯆꯦꯛ, ꯊꯦꯡꯒꯨ ꯀꯌꯥꯒꯤ ꯕ꯭ꯂꯗ ꯊꯛꯇꯨꯅ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯔꯁꯨ ꯑꯣꯏꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯉꯥꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯐ꯭ꯂꯨꯏꯗ ꯅꯠꯇ꯭ꯔꯒ ꯃꯤꯠꯀꯤ ꯃꯍꯤ ꯊꯛꯑꯁꯨ ꯈꯔꯗꯤ ꯀꯥꯟꯅꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯖꯔꯤ꯫